ꯑꯗꯨꯅꯤ ꯃꯍꯥꯎ ꯑꯃꯅꯦꯕ ꯑꯆꯂꯒ ꯕꯦꯔꯤꯅꯥ ꯍꯥꯏꯔꯣꯅꯦ ꯐꯖꯅ ꯌꯦꯡꯉꯨ ꯌꯥꯔꯕꯣ ꯌꯥꯔꯕꯣ ꯐꯖꯅ ꯏꯁꯤ ꯅꯣꯛꯆꯔꯤ ꯄꯣꯠꯅꯤ ꯍꯜꯂꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣꯗ ꯇꯥꯔꯥꯝꯅ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯆꯋꯥꯏꯗ ꯂꯥꯛꯏꯕ ꯊꯕꯛ ꯑꯃ ꯑꯩꯈꯣꯏꯒꯤ ꯆꯦꯟꯕꯒꯤ ꯊꯕꯛ ꯑꯃꯒꯤ ꯇꯧꯕꯤꯕ ꯂꯥꯛꯄꯤꯕꯀꯣ ꯑꯗꯨꯗꯣ ꯁꯨꯝ ꯚꯤꯗꯤꯑꯣ ꯂꯧꯒꯦꯅ ꯃꯃꯥꯡꯗꯁꯨ ꯊꯥꯡꯒꯠꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯃꯃꯥꯡꯗꯁꯨ ꯊꯥꯡꯒꯠꯈ꯭ꯔꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯎꯕꯤꯔꯝꯃꯅꯤ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯂꯩꯐꯝꯁꯤ ꯅꯛꯁꯜꯂꯛꯄꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯑꯗꯨꯗꯣ ꯀꯞ ꯍꯥꯏ ꯑꯗꯣ ꯀꯩꯀꯩ ꯇꯧꯗꯣꯏꯅꯣ ꯀꯩꯀꯩ ꯊꯕꯛꯅꯣ ꯑꯗꯣ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯎꯠꯂꯛꯀꯦ ꯁꯨꯝ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯅꯦꯆꯔꯒꯤ ꯖꯨꯝꯁꯦ ꯀꯂꯔ ꯐꯖꯅ ꯊꯥꯔꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯁꯤ ꯂꯥꯛꯑꯣ ꯁꯤꯗ ꯀꯩꯅꯣꯒꯤ ꯂꯝꯖꯥꯏꯗꯣ ꯂꯩꯔꯦꯕꯀꯣ ꯂꯝꯖꯥꯏ ꯀꯥꯅꯤ ꯑꯗꯩ ꯁꯤꯁꯦ ꯃꯧꯒꯤ ꯀꯥ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯃꯧꯒꯤ ꯀꯥꯁꯤꯅ ꯑꯃꯨꯛ ꯃꯆꯨ ꯑꯇꯣꯞꯄ ꯊꯥꯔꯤꯅꯦꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒ ꯄꯔꯗꯥ ꯈꯟꯗꯒꯤ ꯔꯦꯗꯤ ꯇꯧꯔꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤꯒꯤ ꯒꯤꯐꯁꯦ ꯄꯦꯛꯀꯤꯡ ꯇꯧꯏꯅꯤ ꯑꯩꯈꯣই ꯃꯌꯥꯝꯅ ꯇꯧꯅ ꯑꯗꯣ ꯄꯦꯛꯀꯤꯡ ꯇꯧꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯄꯦꯛꯀꯤꯡ ꯇꯧꯕ ꯍꯧꯔꯦ ꯊꯥꯏꯅ ꯍꯧꯔꯦꯗ ꯑꯩꯅ ꯅꯃꯥ ꯀꯨꯏꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇ ꯂꯥꯛꯏ ꯃꯥ ꯑꯣꯏꯅ ꯇꯧꯍꯜꯂꯦ ꯑꯔꯦꯝꯕꯁꯦ ꯃꯥ ꯑꯗꯨꯝ ꯇꯧꯍꯜꯂꯦ ꯑꯩ ꯄꯣꯊꯥꯔꯒꯦ ꯁꯤꯗ ꯂꯥꯎꯅꯦ So good, so pretty. Supaya lu sih kepuk sih kapuni. ꯐꯤꯗꯣ ꯑꯍꯣꯡꯕ Wow, ꯐꯖꯩꯌꯦ ꯁꯅꯥꯌꯥꯒꯤ ꯒꯤꯐ. ꯆꯣ ꯑꯥꯗ ꯕꯦꯒꯇꯣ ꯊꯝꯃꯨꯔꯣ ꯃꯥꯒꯤ ꯂꯧꯏꯅꯦꯍꯦ ꯃꯥꯒꯤꯅꯤ. ꯄꯥꯝꯃꯕꯣꯅ? ꯑꯆꯂꯒ. Very nice ꯍꯥꯏꯔꯣꯅꯦ Very nice. ꯁꯤ ꯌꯥꯝꯅ ꯍꯥꯎꯕ ꯕꯤꯁꯀꯤꯠ ꯑꯃꯅꯤ. ꯌꯨꯇꯨꯕꯔꯒ ꯀꯩꯅꯣ ꯃꯔꯛꯇ ꯂꯥꯛꯄ ꯃꯔꯛꯇ ꯂꯥꯛꯄ ꯒꯥꯔꯤ ꯊꯧꯅ ꯂꯥꯛꯄꯁꯦ ꯍꯥꯏꯗꯤ ꯔꯦꯟ ꯇꯧꯕꯒꯤ ꯏꯪꯉꯦꯕ ꯏꯁꯥꯁꯦ ꯁꯝꯁꯨ ꯉꯁꯤꯁꯦ ꯁꯟꯗꯦꯅꯦ ꯂꯨꯊꯣꯛꯎꯕ ꯑꯗꯨ ꯀꯪꯗꯕ ꯁꯝꯁꯦ ꯀꯩꯅꯣ ꯇꯧꯒꯦꯅ ꯀꯪꯒꯦꯅ ꯐꯦꯟ ꯃꯈꯥꯗ ꯐꯝꯃꯦ ꯌꯥꯝ ꯏꯪꯉꯦ ꯉꯁꯤ ꯑꯩꯉꯣꯟꯗ ꯄꯤꯁꯨꯝ ꯈꯤꯇꯪ ꯀꯣꯛꯄꯤꯕ ꯄꯤꯁꯨꯝꯒꯤꯗꯃꯛꯇ ꯑꯩꯅ ꯑꯗꯨꯝ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯄꯤꯁꯨꯝꯗ ꯃꯁꯤꯗ 30 rupees ꯂꯧꯏ ꯑꯗꯣ ꯑꯩꯅ ꯁꯤꯠꯒꯦꯅ ꯁꯨꯄꯤꯌꯥ ꯍꯩꯕꯅꯤꯅ ꯑꯗꯨꯁꯨ ꯈꯜꯂꯒ ꯂꯩꯕ ꯄꯩꯁꯥꯁꯦ ꯀꯟꯕꯒꯤꯗꯃꯛꯇ ꯑꯩꯅ 이따오냐? 스마일. 스마일 좋아요. 이까이가래 봐. 네 폴리스 타시죠? 네 폴리스 타죠? ꯃꯌꯥꯝ ꯑꯁ꯭ꯋꯥꯏꯁꯦ ꯑꯩꯈꯣꯏ ꯅꯃꯥ ꯍꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏꯁꯦ ꯂꯣꯏꯁꯜꯂꯦꯕꯀꯣ ꯑꯁꯤꯒꯤ ꯑꯃꯣꯠ ꯑꯀꯥꯏꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯃꯐꯝ ꯆꯥꯅ ꯊꯝꯃꯤꯅꯦꯕ ꯃꯐꯝ ꯊꯝꯃꯤ ꯑꯗꯣ ꯃꯣꯏ ꯇꯤꯚꯤꯁꯦ 2 ꯁꯨꯔꯦ ꯍꯥꯏꯅ ꯑꯃꯁꯦ ꯈꯟꯖꯤꯜꯂꯤꯅꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯣꯏꯒꯤ ꯌꯨꯝꯒꯤ ꯑꯗꯨꯝ ꯍꯦꯜꯄꯤꯡ ꯃꯆꯥ ꯇꯧꯕꯤꯔꯝꯃꯦ ꯌꯥꯔꯕ ꯁꯨꯄꯤꯌꯥ? ꯌꯥꯔꯦ ꯅꯃꯁꯤ ꯖꯣꯄꯤꯁꯦ ꯊꯝꯈ꯭ꯔꯁꯤ ꯖꯣꯄꯤꯗ ꯄꯤꯔꯣ ꯑꯗꯣ ꯃꯌꯥꯝ ꯃꯧꯒꯤ ꯀꯥꯁꯦ ꯀꯥꯔꯄꯦꯠ ꯊꯥꯗꯣꯏꯅꯤ ꯑꯗꯣ ꯀꯥꯔꯄꯦꯠ ꯊꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯋꯥꯏ ꯇꯩꯊꯣꯛꯑꯦ ꯅꯃꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯅꯥꯌꯥꯁꯦ ꯃꯁꯛ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯌꯦꯡꯉꯨ ꯆꯥꯅꯤꯡꯗ꯭ꯔꯦ ꯃꯌꯥꯝ ꯁꯤꯒꯤ ꯃꯃꯥꯡꯁꯦ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯅꯞꯇꯣꯏꯅꯦꯕ ꯐꯖꯗ꯭ꯔꯦꯕ ꯎꯕꯗ ꯅꯃꯅ ꯐꯖꯅ ꯍꯧꯖꯤꯛ ꯇꯩꯊꯣꯛꯈꯤꯗꯣꯔꯦ ꯁꯤꯒꯤ ꯀꯩꯅꯣ
Sino nga tayong sabla di kami kami. ꯒꯤꯐꯀꯤ ꯑꯁꯤꯒꯤ ꯑꯂꯦꯝꯕꯁꯦ ꯑꯁꯤꯒꯤ ꯀꯥꯟꯅꯕ ꯇꯧꯔꯤꯕ ꯑꯩꯈꯣꯏꯁꯦ ꯁꯤꯁꯦ ꯅꯛꯇꯣꯔꯤꯅꯤ ꯁ꯭ꯋꯥꯏꯗ ꯇꯥꯔꯛꯎ ꯌꯥꯔꯣꯏꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯁꯤꯁꯤꯅ ꯃꯤꯡꯁꯦꯟꯁꯤꯅ ꯈꯔ ꯊꯠꯈ꯭ꯔꯦꯕ ꯑꯗꯨꯁꯨ ꯅꯞꯁꯟꯕꯗꯤ ꯌꯥꯏ ꯃꯇꯦꯛ ꯑꯃ ꯀꯛꯑꯒ ꯃꯤꯅ ꯅꯣꯛꯅꯔꯣꯏꯗ꯭ꯔꯣꯁꯦ ꯂꯪꯇ꯭ꯔꯤꯛ ꯂꯪꯕꯁꯦ ꯅꯞꯄꯒ ꯅꯞꯄꯨ ꯍꯥꯏꯁꯤꯅꯤ ꯑꯗꯨꯅꯤ ꯁꯤ ꯁꯦꯂꯣꯇꯤꯞꯁꯤꯅ ꯅꯞꯇꯧꯔꯤꯕ ꯁꯤ ꯅꯞꯄꯦꯅ ꯃꯌꯥꯝ ꯅꯣꯛꯅꯕꯤꯔꯛꯀꯅꯤ ꯃꯤ ꯑꯄꯥꯝꯕꯅꯤ ꯀꯧꯔꯥ ꯑꯩꯈꯣꯏ ꯆꯥꯕꯗꯤ ꯊꯝꯒꯗ꯭ꯔꯥ ꯑꯁꯤꯒꯤ ꯅꯪꯅ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯁꯨꯃꯥꯏꯅ ꯇꯧꯔꯦꯗꯅꯦ ꯀꯣꯟꯅꯅꯦ ꯂꯞ ꯇꯥꯔꯦ ꯃꯇꯦꯛꯇꯣ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯗꯤ ꯐꯖꯔꯣꯏ ꯌꯥꯔꯕ Ora. Mana kenapa sih? Oke. Mai gitarnya apa jangan mana? Hah? Sila. Nah gitar saya itu kamera dulu. Sudah dia mau. ꯃꯌꯥꯝ ꯔꯪꯕꯥꯁꯦ ꯅꯞꯄ ꯂꯣꯏꯔꯦ ꯑꯗꯣ ꯃꯣꯠꯂꯒꯁꯨ ꯀꯩꯅꯣ ꯁꯠ ꯅꯥꯟꯊꯣꯛꯄ ꯌꯥꯅꯕ ꯍꯥꯏꯅ ꯔꯪꯕꯥꯅꯤꯅ ꯑꯗꯨꯒꯤ ꯅꯞꯄꯅꯤ ngay dày vừa nó tốt ngay dày vậy hả Nang đi chăn nhưng bữa hấp luôn ngay gì mà tốt cha này nhiều này cái đang đi đâu đi vậy anh happy vậy mà ngoài chơi đến nè ngoài chơi đến nè dân tôi lấy cái tầm này hấp luôn này cháu hai phay đây đây nè hấp cái nè Lele. lấy rồi đây vậy bao nhiêu một thằng anh em tuấn tuần giờ cái Hay đi ngay vậy. nói anh ra phải ngoài ra bằng người tuấn là phổi đấy vậy Ủa, anh được phát biểu là gì? ngoài buồn bớt lại để nè đâu vậy Anh nói không có phải đâu. mày đến đừng ăn đâu 좀 더 dày đây à ai mi vậy đây vậy 미기. ngay đi dày vậy hả cái tốt tôi xuống người sao bị đây ngay đây vậy ngay đi nè chạy ngay đi nè chạy tôi nói 좀 더 cái tốt dày vậy 좀 좋대 좀 더 짜다 bị đây à 메이저 로스터 브레인이 로스터니 쏙 ngang này gì nó bay chậu không à nông đem bạ nông 그래 tập bài sai rồi 진짜 대박 여기 뭐 잡아 nói xem đi hầu ra hầu tôi cái 나한테 해 두강이네 두강 đi dày 누가 안기 다 주자 두강은 심드나 à 누가 안기 다 주자 해봐 thôi xem tôi mang đi mang tiền 두강 đi dày vào đang cha là phải xin chú ra nên lấy đơn rồi 응 lấy rồi đây gì cái đi à mà tôi là mà hao ấm gì dùng cái gì mà chân chùi ra Mai chứ cà phê giờ không nghe nghe. à tôi này mà hao ấm nè bà Cà phê dầu của tôi nè. không nhớ được ꯃꯌꯥꯝ ꯂꯟꯆꯦꯟꯕꯤꯁꯦ ꯀꯦꯕꯤꯔꯗꯤ ꯇꯨꯃꯤꯟꯅ ꯂꯩ ꯌꯦꯡꯉꯣ ꯌꯥꯝ ꯍꯩꯔꯦꯅꯣ ꯌꯦꯡꯉꯣ ꯃꯌꯥꯝꯅ ꯃꯈꯣꯏꯕꯥꯅꯤ ꯐꯨꯂꯇꯣꯔꯗ ꯃꯣꯃꯣ ꯆꯥꯕ ꯍꯥꯏꯒꯠꯂꯛꯏꯅꯤ
Kebanyakan bunyi lelah pun ya pak. Adalah seharusnya nala ini. Jadi gimana di casi hanya tadi cadonya kantor dia. Kalau kalau mayam amuk hale akhoi ado room se amu yengsi aste carpet ka loina thana loire ba room ani ne ba oidoise ado sini mayam phajadra ado mayam aigi video se matang shida lo shalage mayam na nungsibiduna aigi channel sibo like share subscribe to biramo